Houkhiba Numit Kharani Asida Sabagi Chang Khara Hengatlabasu houjik phaobagi oinadi Heatwave Lakpagi Thoidokpa Khudam-changdam Phangde haina Manipur leingak Environment and Climate Change ke Director Dr T Brajakumar na phongdorakli wafam ase handak Numit Kharani Manipur da Sabagi Chang yamna Hengatlakiba ase Heatwave ki chaitheng phangba horabra haibana chingbagi matangda TOMTV ga akhanana unaba amada mahakna phongdokhibane Porongpata Labor Directorate Asigi Office da Houkhiba da Director Dr T Brajakumar na hai Industry Revolution Laktrangay mamagda malemgi oina temperature ase -°C ta labor fawba yaurabasu kumjali singamaga chamapal humpudara ki mattung Industry Revolution lakhibadagi sabagi chang ase malemgi oina khara hengalakhe adubu temperature wangkhalakpagi achauba chaitheng ama phangba hawrakhiba aside kumjali singani taradagi ni haibiyai Hairiba chahi asida malemgi oina temperature ase 1.5°C hengatle haina confirm tauke masina malemda climate change ki chaitheng phangba hore haibado mayek sengke Manipur gi oina 24, 25 amade 26°C ta nungaina lairamba ado Houkhiba chahi mari manga asida khangen hengalakhe Kumjali singani 22 gi April thada Manipur gi border town More gi temperature ase 42°C yauke ngarang nahan makta da sut none da 40°C yauna sakhe loinana Houkhiba chahi ani ahum asida Manipur gi temperature ase 38°C yauba ase adumak thengnaraga lakle Imphal West amasung Imphal East district taso 35°C ki mathakta adumak detect tawrakle Houjik miyamna nungaitaba fibam ama chawna mayoknarakliba ase numidagi matamda temperature ka hena nemthadaba asine wasina maram oraga numidagi matamda omchaknaba amade tumba yadabagi khudongchadaba kaya thorakle masi pumnamak oiduna suk miyamna mipaiba poknariba heatwave lakpa yabagi thoidokpa khudam-changdam houjik phaobagi oina phangde karigumba normal temperature dagi numit mangani ase leptana Celsius degree amamam numit khudingi hengatlabade heatwave lakle haina lawba yare adubu Manipur gi oina yamna nungaiba amana numit nini humni nungsa leptana saramlabasu mathangi numitta nong mangba natraga nong khara di adumak tagale masina normal temperature da amuk hantharakpa maramna heatwave thokpagi chang ase yamna nemme Loinana Indian Meteorological Department na so lakliba tang kuntaruk amasung kuntareta Manipur yauna thunderstorm tholokpa yai haina yellow alert laukthokpa su laikhre adubo haujiga si atenba matamgi manugda aying asagi phibam asi toina hongbagi mawong ama thorakle masida miyamna adjust tawnaba honabadasu awaba amade mayoknadaba natte Houkhiba chahi khara asida sabagi chang ase khara makai hengalaklebanina miyamna section thawrang lokhatpadi adumak mathau tare khudam oina nungsada matam sangna leitaba chathokpa matamda nungsagi maisa ngakthoknaba satina chingba sijinabaga loinana hakjangda tap naptaba cotton gi firol sijinagadabane angang amadi ahal oirba seng dehydrate tawdanaba mahi yamna thakpa mathau tai haina Brajakumar na TOMTV da makhata na phongdorakhe Daytime da temperature nifu Europa kuntrapan swaisum lerpa adi Imphal East district tasu west tasu 35 plus tasum leiba si koi khara koi nirum thengna sale swaisum leraga di sum henglaga di sum koida normal da sum degree amum henglaga numeri mangan chalaga di heatwave se oir toine koida dum adi heatwave ki wan tok se koina sum naina badi am simple loina koina khangba ya basi lairamba normal temperature duragi 1°C se numangani sum hengal agadi 1 sum hengal pun numangani joragadi masi heatwave okoidam thoi haitare koida aduna asage adugi sangsi la akanda di koida heatwave ki chaitheng phangkada koigi laina koigi nuai taba koigi hingbada wabagi dumba porama thorakpagi issue thorakpasina koidi warak tuise koida adu Manipur di heatwave ki wan to mode jodi ui phangde haitare koida ado hojisu ngarang nahan noni nifu yobjurubani ado adum nong subagi kanosne to normalize tokpagi porbada khoi Manipur gi yam nungaiba weather ma he adubdi khoi thengnai thengnaba nate